कैसु नतबा फमरांग खंगदबा कुकी नुपी न ngangi en akhoi heta ma du gi reply piba yami kai ngai oba akhoi da awang ba thakta leibani moina ani ba thakta leibani jungle da chawbani akhoi na sor sida chawbani koi leiri ba akhoi gi mirak ta chawbani sarak ta chawbaga mirak ta chawba khenai madu gi thaktu da akhoi di mirak ta leibani na mi gi wakan chelaga hai ri ba saram chap jonga ga poto madu akhoi na di bang to no pakhum pira roi singa si da ai ming si elme ma kawi aduga akhoi kwarman ima kaite joy coordinating committee gi ai kainoni convener ni ngasi si akhoi oire iba situation sida tang ohum dagi na me gi tang ohum de na ngasi bawda awa ba ngakta thallaba akhoi gi khunai sida awa ba mayam sina mama sing sina khang ba ngamakta dana ngasi gi nakan nakan dai khoi na puthok chari ba picture kaino sing sa masida yenga ga dum khangwen adubo bharat sarkar amadi state sarkar na wahai khakhtang haiba natran kaniguba thabak amta paikhat piraktabadagi mama oibi kaya asina khangba ngamakta ngasi sigumba mifam asi phamjabani adubo ngasi gi mifam asida bharat ke pradhan mantri na ahan ba makta da ikongno nei kai khumna bo chari loina na ngasi gi state sida thoiba manipur gi state si thoiba sa bharat ke phiban nungda da ba state ne haiba sa amuktang khandhabiraga bharat amagi mafam sida kaide iba toide iba sa aina mapu amoina aina sip amoina bharat ki pradhan mantri amoina kari tawba yabage haibado athuba matanda mieng changaga masi solve tawbiu khutakta solve tawbiu haiba wafam si aya hanbada thamjage loina na ngasi gi sakhalaba computer is the high sida mobile sida angak angak ko mayam ama thagale yengna ba kukina nupi singna phije chakche chetaba adagi saram chaki wangang sangang ba sanga na nganga do wangang sangang ba khotpa akhoi maitai ama oina ima ibeli chai su punamangna masigi reply pigumchi akhoi gi leijari ba pot khudimak draw loigera omo oigera kana gum amata da advertise tawrosi understanding laina manung dai khoi chap chana fight to na ba thengna na ba tayari tawsi aduna ta kaisu na ta pham rang khangdaba kuki nupi na ngangi en akhoi su heta ma du gi reply piba yami kai ngai oba akhoi da awang ba thakta leibani moina ani ba thakta leibani jungle da chawbani akhoi na sor sida chawbani koi leiri ba akhoi gi mirak ta chawbani sarak ta chawbaga mirak ta chawba khenai madu gi thaktu da akhoi di mirak ta leibani na mi gi wakan chelaga hai ri ba saram chap jonga ga poto madu akhoi na di bang to no pakhum pira roi singa si dagi hauna facebook tai chai su puna mangna ai ge leijabi da paktha da thagalaga paktau da tawraga khudong chaba mingon da su piroi si akhoi puna mangna ingna sikna leiminaraga khunai si de khoi kari tawba yai khunai si khoi kanana bagem ta haurai bai khoi naharon sing ahalon sing nahangakta na su yaroi ahangakta na su yaro khunai si de bai khoi praja la kya se sina khusam naraga adugumba phatkidraba kuki charam chatpa singdo madu tanthokhinaba policy program puthoknaraga ima laibak se kanbada achauba thogdang lomina si aduga saram chatpa singjuga ngahang laite pakhum pinaba aikoina moigi saram chapai niyom lawa malhan base tawragum si ai bo pham simtaga prajada thamjage loina na ngasi ge adugumba sarkar aikoigi oiriba state sarkar sida su kari gumba aikoi na ngasi di mama oibi kaya na khwangchen masi langaga khwarman ka khende yengbiu sing tam loi pullaga ima ka khel sida loi pullini pulli sida milugi pirang piroi na hingna kapaga mama oibi kaya na macha kaina bagi macha adagi mapuro ba kaina bagi macha mayam mama mayu makai tumna thadok pi macha mayam sa ngasi gi phamjau paidi ba mla mantri singsina quarter da leibidana amuk tang tu roina khanbiraga imphal chor sida laaga amuktang yengbiraga study tawraga center da akhoi gi imaibel iche ichal icha isu punamangna wari basini yengbidraga di akhoi ngasi dagi di akhoi ga noiga mari laina de khangdre bawa center da akhoi kariguma mata support tawraroi natraga bjp tokcherage ka haibase nganggadabo mla singdo yam tuna mukta thokpiraga manipur leimai sidai wari ba singse manipur praja laki punchi se kanbiu haiba wafam si ai ngasi thamjage loina na ngasi di koi puna mangna hairi ba pot sida karigumba state government amadi india government tarak targadi mama oibi kayana ai khoina kari tobo yai siraga si changaga changang isa sing sidringai da mama isa maya mama sijala tung yumbiren kaya sidringai da mama obi khoina mang tharaga chap chana thengna bagi tayari amasu leire haibache wafam se ngasi thamjage